Mayam Krumzari Impact News ki Manung Hutna ke Thokchom Mayam Taram Noksari ngasi ki Manung Hutna thamjari basi Manipur ki miyam da tasena harakanda pijagadori pa Manung Hutna ki thoromsida laisin ber guest sing asi special guest ni Golden Girls of Manipur habitare Manipur imagi tanglaba mamom loi singi martigi adugum laba mamom loi ani khatang khanga charga miyam da dol tamjage they are none other things agi hek yeta laisin biribi Saikhom Mirabai Chanu handaki April Mari dagi tara manga phau da pangthokiba Gold Coast da pangthokiba Commonwealth Games da gold medal lawlabi adum laba sanaroi Manipur imagi tanglaba mamom Mirabai Chanu ni aduga atopa masina mahakso atopa kanamata nati Khumukcham Sanjita Chanu mahakso haribi edition sida gold lokhibi adum laba Manipur imagi mamom loi singni mayambu Sanjita amasung Mirabai bu mayam da saktak sabagaloina khoi ahan bagi wahang haibetare Mirabai tiki laksabatare ge khara hen naksan leibnina maruina Mirabai si mayamna ngasi phauta sanarakpa mayamda handak si yamna 21st haitare khoi Commonwealth Games ki edition sida yamna maming sana Saikhom Mirabai amasung Khumukcham Sanjita haidana Manipur si seka kaina sakiba do India gi paper khudimakta do news khudimakta Mirabai amsu Sanjita ki keno si yamna popular okhibani adubu marak sida khoina Mirabai si kanano aduga Khumukcham Sanjita si kanano haibasi Manipur da takpoda khare hena su hena sakhang na Mirabai ti haujarage Mirabai si di hujiki laifamna karawai da no karamaina early education early life haitare karamai hobi re aduga karamaina hujiki karam stage laibiri tentak na thambiu Infan is ki lamlai police station ge manung channel laiba nompo kakching haiba khungang adu dagini ai ya pokpana Saikhom kriti maitai aduga pokpina Saikhom ong bitong bilaima kawi isini nauk taruk ki manung da aina khwadiya tombine sana base 2008 te ge sana ba horok pane weightlifting da ai gi sana ba horok pase yam wan horok khya hai tare adi isamaksu angang su oijaba aina sanakpa kanda aduga sanabusu yam pamjaba ai family na sanabusu yam pam haitare ai khwadi laibak fabadi ada ai family sanaba pamina aina su ima hoida hek sanaba satke haiba kanda sum yabirakpa adagi ima hoina baba hoina support tawpadi ai weightlifting se sanaba hokhibane aduga ai sanaba yumdagi na khumalam pakpuk sanaba chappa kansta ai adugi mati wage haitare afangba gari da chatla sanai adu ban oiba matamda ai cycle da phawba laaga sanaba oigi ai state weightlifting center few lakna base yawana hauraki haitare adega nungai basu adum nungai ba poe aina horok sanaba tamna horok paga state level da participate torokpa medal lorokpa adu matunda national da mu participate tawraga medal lorok pa yam nungai ba phawre dagidi daga national da hek yogi ba dagidi ai khradi sense oire haitare ai chama game leiba kanda ai change khara oire international chalak pa kan sta mayam thengna pa kanda ai sada sense khara dum la e nungai ba po e mayam ba thengna ba da ha na warak pa sing ju kha dum phai haitare tasina harakanda sanab da wana horaga su medal lorok pa duga tonga ba category tonga prithvi ki miyam ga sanabagi field da thengai na ko matam arena thengai na ko da mai phala matam nungai badi phaugi hana wagi mayam du kaw thoklaga madugi podium de le stage le pa adu medal lor ko matam da yam nungai phau yapni same question haibata result Sanjita da laksage Sanjita gi horokpa early life history yumna kadai dagino aduga isa apopa ima baba ki ming aduga hoji kari haitare karawai da lebiri simatang da early stage of life haibata kitang haibiu aigi ming Khumukcham Sanjita Chanu aigi apopi ipagi mamingna Khumukcham lukhoi maitai aduga imagi mamingna Khumukcham takon ongbi ai kaksing khuno umathen awang lakai de ki horokpani aduga aina matamduda horokpa sanaba horokpasida 2007 6 loiramdai October November dai de ki aina sanabaji yamna pamjaraki aina matamduda ima hoida haijaba matamda khumana ahambada yabirakte ai sanaba ai yumgi sport amata sanaba amata yaude aduga ai imada aina kanna takpadagi imana last oina babada hangi babada hangba matamda babana
ꯑꯩꯒꯤ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯖꯁꯅꯨ ꯍꯥꯏꯅ ꯍꯥꯏꯗ ꯕꯕꯥꯅ ꯑꯌꯥꯕ ꯌꯥꯎꯔꯛꯄꯗꯒꯤ ꯑꯩ ꯁꯥꯟꯅꯕ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯑꯩ ꯈꯨꯡꯒꯪꯗꯨꯗꯒꯤꯗꯤ ꯏꯝꯐꯥꯜꯁꯤꯗꯒꯤꯗꯤ ꯌꯥꯝ ꯂꯥꯞꯄꯦ ꯑꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯃꯠꯇ ꯅꯪꯗꯦ ꯐꯪꯗꯕꯅꯤꯅ ꯑꯩ ꯕꯔꯥꯗ ꯊꯥꯡꯃꯩꯕꯟ ꯁꯤꯅꯥꯝ ꯂꯩꯀꯥꯏꯒꯤ ꯕꯔꯥ ꯑꯃꯗ ꯑꯩ ꯂꯩꯔꯒ ꯁꯥꯟꯅꯕ ꯑꯗꯨꯃꯥꯏꯅ ꯌꯥꯎꯔꯛꯈꯤꯕꯅꯤ ꯑꯗꯨꯒ 2007 ꯂꯣꯏꯔꯝꯗꯥꯏ ꯗꯤꯁꯦꯝꯕꯔ ꯑꯗꯥꯏꯗ ꯑꯩ ꯍꯣꯁꯇꯦꯜ ꯆꯪꯉꯛꯑꯒ ꯁꯥꯏ ꯍꯣꯁꯇꯦꯜ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯑꯩ ꯑꯗꯨꯃꯥꯏꯅ ꯇ꯭ꯔꯦꯅꯤꯡ ꯂꯥꯛꯈꯤꯕꯅꯤ 2009 ꯗꯒꯤ ꯑꯩ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯑꯍꯥꯟꯕ ꯑꯩꯅ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯗꯁꯨ ꯑꯩ ꯕ꯭ꯔꯣꯟꯖ ꯃꯦꯗꯜ ꯐꯪꯈꯤ ꯑꯗꯨꯗꯒꯤ ꯑꯩ ꯀꯦꯝꯗ ꯑꯩ ꯁꯦꯂꯦꯛꯁꯟ ꯈꯟꯗꯨꯅ 2010 ꯗꯒꯤ ꯑꯩ ꯀꯦꯝꯗ ꯂꯩꯕ ꯍꯧꯔꯛꯈꯤ 2000 ꯀꯦꯝꯗꯒꯤ ꯍꯦꯛ ꯂꯩꯔꯛꯄꯗꯒꯤ ꯑꯩꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁꯥꯟꯅꯔꯛꯄꯗ ꯑꯩ ꯃꯦꯗꯜ ꯑꯗꯨꯝ ꯐꯪꯉꯛꯈꯤ ꯃꯦꯗꯜ ꯐꯪꯉꯛꯄꯗ ꯑꯩꯅ ꯅꯨꯡꯉꯥꯏꯕ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯃꯦꯗꯜ ꯐꯪꯉꯛꯄꯗꯒꯤꯗꯤ ꯋꯥꯔꯝꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯋꯥꯅ ꯁꯥꯟꯅꯖꯔꯛꯑꯁꯨ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯂꯦꯚꯦꯜ ꯊꯥꯛꯇ ꯁꯥꯟꯅꯔꯛꯄꯗꯗꯤ ꯃꯌꯥꯝꯁꯤꯅ ꯑꯩꯕꯨ ꯏꯟꯗꯤꯌꯥꯒꯤ ꯀꯩꯅꯣꯁꯤꯅ ꯑꯦꯆꯤꯞꯃꯦꯟ ꯑꯣꯏꯅ ꯄꯩꯁꯥ ꯈꯔ ꯄꯤꯕ ꯍꯧꯔꯛꯈꯤ ꯑꯗꯨꯒꯤ ꯄꯩꯁꯥꯗꯨꯅ ꯑꯩ ꯗꯥꯏꯠ ꯈꯔ ꯁꯥꯟꯅꯖꯔꯛꯑꯒ ꯉꯁꯤꯐꯥꯎ ꯁꯨꯃꯥꯏꯅ ꯂꯩꯔꯦ yes tasena harakanda wana isal animba gyam wana sanabagi level da fil kumak matamda thengnarakpa awaba singduni adupu tasena podium da lepagana stage yor matam di awaba mayam do kauthoi habni amukasu Sanjita ta bukala siki tasena hariba discipline se sports hariba weightlifting hariba discipline se hana khangbirak pranatraga karamani sports discipline nam ngasai ichal na haibi khibata babada mangol pibina ba yanna ba haina ba weightlifting haiba masana se hana ekta sana ki pranatraga pamjana sana ki pranatraga ato othopa sports discipline sing sana ki pra mamang da khoi gi samna harabada weightlifting da phau gi bi kunjarani Manipur pioneer adugum weightlifter मार्क्सु हान हॉकी साधन में हाबी अखोई केनो फंगसई हॉकी साधन बदिगे तोगान तोगान डिसिप्लिन न करम न सानगा दगी दी यें कान वेलिटिंग दा माइ ओनसिल लगा हेन माइ पाकपा सानरो एम ओइ खयाबगी वारी सिंगुल सु लैरी अदो संजिता गिदी अदुगुम बगा लेबिब्रा हेक हौबगा तसेन वेलिटिंग हेक योट हेक पाइबा होबिब्रा न तोगान बा अतुबा कैटेगरी सिंग सानबी खिब्रा तंग हाबी आई अदुम्बा गेम्स अतोपा अमता सानजरक्ते वेलिटिंग द डायरेक्ट अदुम लाकपने अंगांग ओरिंगे दे होंग आइसे नुपा दुमाइना खरा कनो तौरे चोंगबा फनबा उकाबा सुमबसे तुम तौरे अदगी नुपीगसु अयाम तिन्नरक्ते आई नुपा मचागा तुम मानबा ओइना लोइनरगा तुम तिन्नरे अदुदा आइना सुम मतमदुदा अंगांगसु ओइरे टीवी दा सुम येंगबदा सांहुजेक्ति ओजा अखोइरी ओजा ओइना ओइगरे ओजा कुंजानी ओइ सानाबा टीवी दा मतमदुदा कुंजानी मयाम ममिंग तानाबा तुमाइ तौरे मोइना सानाबदु उरु टीवी दे उरुबदगी इसासिदा खंगौदना फिल अमा फावरखिबने आइजे सुमाइना सानाबगा आइजे सुमाइना फंगाकद्रा सानाबगा तनतना मोइना फंगिबा हाइदि 11 टू फाउ आइजे ओइबा फंगाकद्रा हाइना अदुगुम्बगी वखंदा आइना इमादा हाइबने इमादा हाइबा मतमदुदा इमाना सानारागा नंग कदौदोइनो नंग लेक तंबसिदा लेक नंग लेक तमनिंगदा तौरिनी हाइना अदुमाइना तौबिरपा दे बाबादा हारंगाय बाबाना याबिरपा yes tasena weightlifting asida target se aduda adum tawgre aduna goal oina ngasi su lek yabini isal Mirabai ge dikam dawi hai tongan ba discipline daga torpran tra weightlifting sta hek sumna ilakhibra kramain thingna khimi sma aduga kanana spirit tarui haibidi kano gi Sanjita gi di tv da kaida kunjarani na sm role model amo oina tawgibini adu Mirabai gi su adugum baga leibirangone khali kare habini ngi तसेंगना आइजे अहामबदे आचरी जे याम पामजबने आचरी जे सुमहाइनाबदा आइजे पिइंगाइदेगी फैशन गुमा सुमाइना नाना कना तौबजे याम पामजबा हाइतारे तो आचरी जे सुम ताबदा ड्रेस नुंगा से नानागा सेटलगा सुमा अदमाइना तौवेना सुम ताबा अदाइजे अदमाइना फैशन तौरगा तुम का सानबा याबो इतादे आइना आचरी जे अहामबदे एम तौवेबा अदा आचरी चंगेना चलुबा मतमसिदा कनामता लेमदबा हाइतारे ऑफिससिदा आइगी लाइबक फबा मना ऑफिससिदा कनाम लरमद्रे अदवा युमदा हलाबा मतुंगदा नुमिदांगसिदा आइगी इबुंग लै आइगी इबुंगसिना ममिंग दुग पबिरम हुरेम जीवन हे पोमिना इबुंग हे पोमिना मते आइगी बावागी सा कनोने सागे अदो माना आइजे पुसन बिरपने अदो माना हाय नुंदांगदुदा खल्लो अपामबदो नंगी करमनो हाबदो नुंदांगदा खल्लबा मतुंगसिदा आइजे weightlifting जे अजुम पामकपा हाइतारे आइजे मतमदा आइन हेक सानाबा हगोलकपदा क्लास 7 काय दा मतमदा इंग्लिश दा ओजा कुंजरानी की हिस्ट्री
ꯊꯦꯡꯅꯩ ꯕꯨꯛꯇ ꯑꯗꯣ ꯑꯩꯅ ꯃꯥꯒꯤ ꯑꯣꯖꯥꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯩꯅ ꯄꯥꯔꯨꯕ ꯑꯗꯒꯤꯗꯤ ꯇꯤꯚꯤꯗꯁꯨ ꯅꯦꯁꯅꯦꯜ ꯃꯅꯤꯄꯨꯔꯗ ꯅꯦꯁꯅꯦꯜ ꯒꯦꯝꯁ ꯇꯥꯈꯤꯕꯗꯨ ꯑꯗꯣ ꯑꯩꯅ ꯑꯗꯨꯁꯨ ꯌꯦꯡꯕ ꯑꯗ ꯃꯣꯏ ꯑꯣꯖꯥꯁꯤ ꯎꯔꯨꯕꯗꯒꯤ ꯑꯩꯉꯣꯟꯗꯁꯨ ꯀꯩꯅꯣꯝꯃ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ ꯃꯦꯗꯥꯝꯗꯧꯅ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣ ꯐꯥꯎꯕ ꯉꯝꯕ ꯍꯣꯠꯅꯒꯦ ꯑꯗꯨꯒꯨꯝꯕ ꯑꯃ ꯐꯥꯎꯔꯛꯄ ꯑꯗ ꯑꯩꯅ ꯋꯦꯠ ꯂꯤꯐꯇꯤꯡꯁꯦ ꯇꯁꯦꯡꯅ ꯑꯩ ꯋꯦꯠ ꯂꯤꯐꯇꯤꯡꯁꯦ ꯆꯪꯉꯒꯦꯅ ꯈꯜꯂꯛꯄ ꯑꯗ ꯑꯩꯅ ꯃꯃꯥꯗ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯋꯦꯠ ꯂꯤꯐꯇꯤꯡꯁꯦ ꯆꯪꯉꯛꯈꯤꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒꯨꯝꯂꯕ ꯄꯥꯏꯑꯣꯅꯤꯌꯔ ꯋꯦꯠ ꯂꯤꯐꯇꯤꯡ ꯀꯨꯟꯖꯔꯥꯅꯤ ꯍꯥꯏꯗꯅ ꯑꯔꯖꯨꯟ ꯑꯦꯋꯥꯔꯗꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯋꯥꯔꯗ ꯀꯌꯥ ꯂꯩꯇꯦꯡꯂꯕ ꯑꯗꯨꯒꯨꯝꯂꯕ ꯍꯧꯖꯤꯛꯇꯤ ꯚꯦꯇꯔꯥꯟ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯑꯣꯏꯔꯦ ꯑꯣꯖꯥ ꯃꯌꯥꯝꯒꯤ ꯁ꯭ꯄꯣꯔꯠꯁ ꯑꯣꯖꯥ ꯑꯣꯏꯔꯦ ꯃꯗꯨꯅ ꯋꯦꯠ ꯂꯤꯐꯇꯤꯡꯒꯤ ꯂꯝꯌꯥꯟꯕ ꯑꯣꯏꯕꯤꯔꯝꯕꯗꯒꯤ ꯃꯗꯨꯒꯤ ꯍꯤꯁꯇ꯭ꯔꯤꯗꯨ ꯊꯦꯡꯅꯔꯨꯕꯗꯒꯤ ꯎꯔꯨꯕꯗꯒꯤ ꯁꯟꯖꯤꯇꯥ ꯑꯃꯁꯨꯡ ꯃꯤꯔꯥꯕꯥꯏ ꯀꯧꯕ ꯑꯗꯨꯒꯨꯝꯂꯕ ꯏꯆꯜ ꯑꯅꯤ ꯉꯁꯤꯁꯨ ꯅꯧꯅ ꯐꯥꯎꯒꯠꯂꯛꯏ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤ ꯂꯥꯛꯄꯗꯗꯤ ꯃꯤꯔꯥꯕꯥꯏ ꯑꯃꯁꯨꯡ ꯁꯟꯖꯤꯇꯥꯒꯤ ꯍꯤꯁꯇ꯭ꯔꯤꯁꯤ ꯇꯝꯃꯀꯥꯟꯗ ꯃꯔꯨꯑꯣꯏꯅ ꯁꯥꯇ꯭ꯔ ꯅꯍꯥꯔꯣꯜꯁꯤꯡꯅ ꯁ꯭ꯄꯣꯔꯠꯁ ꯄꯔꯁꯟꯁꯤꯡꯅ ꯅꯈꯣꯏꯒꯤ ꯃꯇꯧ ꯇꯝꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯑꯃꯨꯛꯀꯁꯨ ꯑꯩꯈꯣꯏ ꯃꯤꯔꯥꯕꯥꯏꯗ ꯂꯥꯛꯆꯒꯦ ꯃꯔꯨꯑꯣꯏꯅ ꯁ꯭ꯄꯣꯔꯠꯁ ꯗꯤꯁꯤꯄ꯭ꯂꯤꯟꯁꯤ ꯈꯟꯕꯁꯤ ꯑꯗꯨꯒꯨꯝꯕ ꯆꯣꯏꯁ ꯏꯁꯥꯒ ꯆꯥꯟꯅꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯨꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯃꯁꯤꯗ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯤ ꯍꯧꯔꯛꯂꯤꯕ ꯅꯍꯥꯁꯤꯡꯗ ꯌꯪꯒꯔ ꯖꯦꯅꯦꯔꯦꯁꯟꯗ ꯗꯤꯁꯤꯄ꯭ꯂꯤꯟꯁꯤ ꯀꯔꯝꯍꯥꯏꯅ ꯈꯜꯂꯒ ꯑꯗꯨꯒꯨꯝꯂꯕ ꯍꯦꯛꯇ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯋꯥꯡꯕ ꯐꯖꯕ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯃꯣꯗꯦꯜꯗꯨ ꯍꯦꯛꯇ ꯑꯣꯏꯅꯤꯡꯂꯨꯕꯗꯤ ꯑꯣꯏꯕ ꯉꯝꯗꯕꯁꯨ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯃꯛꯄꯨ ꯁꯨꯃꯥꯏꯅ ꯁ꯭ꯄꯣꯔꯠꯁ ꯗꯤꯁꯤꯄ꯭ꯂꯤꯟ ꯈꯟꯕꯁꯦ ꯑꯩꯒ ꯆꯥꯟꯅꯒꯗꯧꯕ ꯈꯟꯕꯁꯤ ꯒꯥꯏꯗ ꯗꯔꯀꯥꯔ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯁꯥꯅ ꯈꯟꯕꯗꯨꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯤ ꯃꯇꯥꯡꯗ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯁꯥꯅ ꯈꯟꯖꯕꯗꯣ ꯑꯃꯗꯨ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯤ ꯌꯨꯝꯒꯤ ꯃꯤꯅ ꯁꯝꯅ ꯑꯩꯅ ꯋꯦꯠ ꯂꯤꯐꯇꯤꯡ ꯄꯥꯝꯃꯦ ꯕꯕꯥꯅ ꯐꯨꯠꯕꯣꯜ ꯄꯥꯝꯃꯦ ꯃꯃꯥꯅ ꯑꯇꯣꯞꯄ ꯑꯃꯨꯛ ꯄꯥꯝꯃꯦ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯉꯥꯡꯗꯨꯅ ꯄꯥꯝꯖꯅ ꯍꯥꯏꯔꯤꯕꯗꯣ ꯆꯠꯅꯤꯡꯉꯤꯕ ꯃꯐꯝ ꯖꯒꯥꯗꯣ ꯐꯨꯠꯕꯣꯜꯕꯨ ꯑꯣꯏꯔꯣ ꯕꯣꯛꯁꯤꯡꯕꯨ ꯑꯣꯏꯔꯣ ꯋꯦꯠ ꯂꯤꯐꯇꯤꯡꯕꯨ ꯑꯣꯏꯔꯣ ꯑꯗꯨ ꯃꯥꯅ ꯄꯥꯝꯃꯤꯕꯗꯨꯗ ꯊꯥꯖꯟꯕꯤꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁꯅꯦ ꯍꯥꯏꯅ ꯈꯜꯂꯦ ꯀꯩꯒꯨꯝꯕ ꯃꯣꯏꯅ ꯑꯇꯣꯞꯄ ꯏꯚꯦꯟꯇ ꯊꯥꯖꯟꯕꯤꯒ꯭ꯔꯗꯤ ꯑꯉꯥꯡꯗꯣ ꯗꯥꯎꯟ ꯑꯣꯏꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯁꯥꯟꯅꯕꯗꯁꯨ ꯗꯥꯎꯟ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯒ ꯃꯥꯏ ꯃꯄꯨꯛꯅꯤꯡꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯗꯨꯝ ꯂꯩꯒꯅꯦꯕ ꯑꯗꯨꯅ ꯃꯁꯥꯅ ꯄꯥꯝꯃꯤꯕ ꯖꯒꯥꯗꯣ ꯑꯗꯨꯗ ꯊꯥꯖꯟꯕꯤꯔꯒ ꯐꯦꯃꯤꯂꯤꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒꯗꯤ ꯍꯦꯟꯅ ꯐꯒꯅꯦꯅ ꯈꯜꯂꯦ ꯇꯁꯦꯡꯅ ꯏꯟꯖꯤꯅꯤꯌꯥꯔ ꯇꯧꯒꯗꯕ ꯃꯤꯗꯨꯗ ꯑꯩꯈꯣꯏ ꯀꯕꯤ ꯑꯣꯏꯌꯣ ꯍꯥꯏꯔꯒꯗꯤ ꯀꯕꯤ ꯑꯣꯏꯒꯗꯕ ꯃꯤꯗꯨꯗ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯌꯣ ꯍꯥꯏꯔꯒꯗꯤ ꯃꯗꯨ ꯆꯥꯟꯅꯗꯕ ꯈꯔ ꯊꯣꯛꯏ ꯑꯗꯨ ꯁꯦꯝ ꯁꯟꯖꯤꯇꯥꯁꯤꯁꯨ ꯑꯗꯨꯃꯥꯏꯅ ꯐꯥꯎꯕꯤꯕ꯭ꯔꯥ ꯍꯥꯏꯗꯤ ꯍꯥꯏꯕ ꯏꯆꯜ ꯃꯤꯔꯥꯕꯥꯏꯅ ꯍꯥꯏꯔꯤꯁꯤꯒ ꯁꯣꯏꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯑꯉꯥꯡꯁꯤꯡꯅ ꯅꯠꯇ꯭ꯔꯒ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯔꯨꯑꯣꯏꯅ ꯁ꯭ꯄꯣꯔꯠꯁ ꯄꯔꯁꯟꯁꯤꯡꯅ ꯃꯥꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟꯁꯦ ꯈꯟꯕ ꯃꯇꯝꯗ ꯃꯁꯥꯅ ꯄꯥꯝꯕꯗꯨꯅ ꯍꯦꯟꯅ ꯇꯥꯔꯒꯦꯇꯦꯠ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯍꯜ ꯂꯃꯟꯒꯤ ꯏꯟꯁꯄꯤꯔꯦꯁꯟ ꯅꯠꯇ꯭ꯔꯒ ꯑꯣꯖꯥ ꯒꯨꯔꯨꯒꯤ ꯏꯟꯁꯄꯤꯔꯦꯁꯟꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ꯭ꯔꯥ ꯃꯁꯤ ꯃꯇꯥꯡꯗ ꯏꯆꯜꯒꯤ ꯃꯣꯠꯇꯤ ꯀꯔꯤ ꯂꯩ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨ ꯇꯧꯕꯗꯨꯅ ꯍꯦꯟꯅ ꯐꯩ ꯑꯗꯨ ꯏꯁꯥꯒꯤ ꯑꯄꯥꯝꯕꯗꯨꯅꯁꯨ ꯑꯣꯏꯔꯛꯄ ꯌꯥꯗꯕꯁꯨ ꯌꯥꯎꯋꯦ ꯑꯍꯜ ꯂꯃꯟꯒꯤ ꯒꯥꯏꯗ ꯌꯥꯎꯔꯛꯇꯕꯁꯨ ꯌꯥꯗꯦ ꯑꯗꯣ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕ ꯑꯍꯜ ꯂꯃꯟꯒꯤꯁꯨ ꯈꯔ ꯑꯗꯨꯗ ꯃꯣꯏꯒꯤꯁꯨ ꯆꯥꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧ ꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯍꯦꯟꯅ ꯑꯃꯨꯛ ꯐꯥꯎꯕ ꯑꯣꯏꯒꯅꯤ ꯏꯁꯥꯅ ꯄꯥꯝꯗꯅ ꯆꯪꯈꯤꯕ ꯄꯣꯠ ꯍꯥꯏꯕꯁꯤꯗꯤ ꯋꯥꯈꯜꯗꯁꯨ ꯅꯤꯡꯍꯟꯅꯕ ꯑꯗꯨꯝ ꯑꯩ ꯁꯤ ꯁꯥꯟꯅꯔ ꯑꯣꯏꯁꯨ ꯑꯣꯏꯔꯣই ꯑꯩ ꯁꯤ ꯇꯧꯔꯤꯁꯤꯕꯨ ꯑꯩꯅ ꯑꯗꯨ ꯇꯧꯖꯔꯝꯃꯗꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯂꯩꯈꯤꯅꯦꯕ ꯑꯗꯨꯅ ꯃꯁꯥꯒꯤ ꯑꯄꯥꯝꯕꯗꯨꯗ ꯉꯁꯥꯏ ꯃꯤꯔꯥꯕꯥꯏꯅ ꯍꯥꯏꯈꯤꯗꯣ ꯉꯁꯥꯏ ꯑꯄꯥꯝꯕꯗꯨꯗ ꯃꯁꯥꯅ ꯑꯄꯥꯝꯕꯗꯨꯗ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯒ ꯇꯧ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯑꯃꯨꯛꯀ ꯃꯁꯥꯅ ꯄꯥꯝꯕꯗꯨꯗ ꯑꯦꯝꯐꯦꯁꯤꯁ ꯄꯤꯁꯜꯂꯒꯗꯤ ꯍꯦꯟꯅ ꯃꯀꯣꯛ ꯊꯣꯡꯕ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄꯗꯨ ꯑꯣꯏꯒꯜꯂꯦ ꯍꯥꯏꯕꯅꯤ ꯑꯃꯨꯛꯀꯁꯨ ꯏꯆꯜ ꯃꯤꯔꯥꯕꯥꯏꯗ ꯁꯟꯖꯤꯇꯥꯗ ꯑꯃꯨꯛꯀꯁꯨ ꯊꯝꯖꯒꯦ ꯋꯥꯍꯪꯁꯤ ꯋꯥꯍꯪ ꯅꯠꯇꯦ ꯍꯧꯖꯤꯛꯁꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯏꯁꯥꯒꯤ ꯁ꯭ꯇꯤꯜ ꯁꯥꯟꯅꯕꯗ ꯂꯩꯔꯤ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯄꯣꯔꯠꯁ ꯄꯔꯁꯟꯁꯤꯡ ꯑꯌꯥꯝꯕꯅ ꯍꯤꯡꯅꯅꯕ ꯍꯣꯠꯅꯕꯗ ꯄ꯭ꯔꯣꯐꯦꯁꯟ ꯊꯕꯛ ꯑꯃ ꯖꯣബ്ꯁ ꯑꯃ ꯗꯔꯀꯥꯔ ꯂꯩꯕ ꯑꯗꯨꯝ ꯌꯥꯎꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯁ꯭ꯇꯤꯜ ꯁꯥꯟꯅꯕꯗ ꯑꯗꯨꯝ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯒ ꯁꯦꯂꯔꯤ ꯐꯪꯕ ꯊꯕꯛ ꯑꯇꯩ ꯄꯥꯏꯕꯤꯕ ꯂꯩꯕ꯭ꯔꯥ ꯀꯔꯝꯍꯥꯏꯅ ꯂꯩꯕꯤꯒꯦ ꯍꯧꯖꯤꯛ ꯑꯩ ꯍꯧꯖꯤꯛ 2014 ꯀꯃꯟꯋꯦꯜꯊ ꯒꯦꯝꯁꯀꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩ ꯃꯅꯤꯄꯨꯔꯗ ꯊꯕꯛ ꯄꯤꯕꯤꯌꯣꯅ ꯍꯥꯏꯖꯔꯝꯕꯅꯦ ꯑꯗꯨꯕꯨ ꯍꯥꯏꯔꯝꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯒꯤ ꯄꯤꯌꯨ ꯍꯥꯏꯇꯥꯔꯁꯨ ꯇꯧ ꯇꯥꯔꯁꯨ ꯌꯥꯝ ꯂꯦꯠ ꯑꯣꯏꯅ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯗꯒꯤ ꯃꯣꯏꯅ ꯒꯦꯝꯁ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯂꯣꯏꯕꯗꯒꯤꯗꯤ ꯔꯦꯜꯋꯦꯒꯤ ꯕꯣꯔꯗꯅ ꯑꯩꯈꯣꯏꯁꯦ ꯑꯣꯐꯔ ꯄꯤꯕꯅꯦ ꯑꯣꯐꯔ ꯄꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯀꯦꯟꯁꯦꯜ ꯇꯧꯊꯣꯛꯆꯕꯅꯤ ꯇꯁꯦꯡꯅ ꯂꯧꯗꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯇꯧꯖꯅꯤ ꯍꯥꯏꯅ ꯂꯧꯗꯕꯅꯤ ꯃꯅꯤꯄꯨꯔꯗ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯣꯏꯅ ꯄꯤꯒꯅꯤꯗꯦ ꯄꯤꯔꯣꯏꯗꯦ ꯍꯥꯏꯗꯤ ꯃꯣꯏ ꯄꯤꯒꯅꯤ ꯍꯥꯏ ꯆꯍꯤ ꯑꯃꯒ ꯃꯈꯥꯏꯁꯦ ꯑꯩꯈꯣꯏ ꯆꯨꯞꯅ ꯉꯥꯏꯖꯔꯝꯕꯅꯦ ꯃꯅꯤꯄꯨꯔ ꯊꯕꯛꯁꯦ ꯉꯥꯏꯔꯝꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯨ ꯏꯔꯝꯗꯝꯗ ꯂꯩꯕꯅꯤꯅ ꯏꯔꯝꯗꯝꯁꯤꯒꯤ ꯃꯅꯤꯄꯨꯔꯒ ꯑꯣꯏꯅ ꯁꯥꯟꯅꯅꯤꯡꯉꯤ ꯑꯩꯅ ꯉꯁꯤ ꯃꯦꯗꯜ ꯐꯪꯉꯛꯏꯁꯤꯁꯨ ꯏꯔꯝꯗꯝꯒꯤ ꯏꯟꯗꯤꯌꯥꯒꯤꯗꯃꯛꯇ ꯐꯪꯉꯛꯏꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯅ ꯇꯁꯦꯡꯅ ꯃꯅꯤꯄꯨꯔꯁꯤꯗ ꯊꯕꯛ ꯇꯧꯖꯔꯒ ꯇꯁꯦꯡꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯖ ꯇꯥꯔꯗꯤ ꯑꯩꯅ ꯍꯦꯟꯅ ꯑꯃꯨꯛꯀ ꯍꯔꯥꯎꯕ ꯑꯣꯏꯅꯤ ꯑꯩ ꯍꯧꯖꯤꯛ ꯔꯦꯜꯋꯦꯒꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯩꯗꯤ ꯆꯍꯤ ꯑꯃ ꯃꯈꯥꯏꯁꯦ ꯄꯨꯔꯥ ꯉꯥꯏꯔꯕꯐꯥꯎ ꯃꯣꯏꯅ ꯀꯩꯝꯇ ꯍꯥꯏꯕꯤꯔꯛꯇꯕ ꯃꯇꯨꯡꯗꯩꯗꯤ ꯔꯦꯜꯋꯦ ꯕꯣꯁꯅ ꯑꯗꯨꯝ ꯇꯛꯄꯤꯔꯛꯄ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯉꯥꯏꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯑꯗꯨꯃꯥꯏꯅ ꯖꯣꯕ ꯇꯧꯔꯒ ꯔꯦꯜꯋꯦ ꯕꯣꯁꯇ ꯔꯦꯜꯋꯦꯗ ꯖꯣꯕ ꯇꯧꯔ ꯂꯩ ꯍꯧꯖꯤꯛꯁꯦ ꯑꯗꯨꯕꯨ ꯑꯩꯅ
ꯃꯤꯗ ꯇꯧꯕꯁꯤ ꯄꯥꯝꯗꯦ ꯅꯨꯄꯤꯅꯤ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯇꯧꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯂꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯗ ꯇꯧꯅꯤꯡꯉꯤ ꯑꯩꯕꯨ ꯊꯕꯛ ꯄꯤꯕꯤꯌꯨ ꯃꯅꯤꯄꯨꯔꯁꯤꯗ ꯃꯥꯅꯦ ꯊꯕꯛ ꯑꯃꯗꯤ ꯑꯩ ꯆꯥꯗꯕ ꯌꯥꯗꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯔꯦꯜꯋꯦꯁꯇ ꯑꯣꯐꯔ ꯂꯥꯛꯄꯗꯨ ꯃꯇꯝ ꯀꯨꯏꯅ ꯑꯩꯅ ꯑꯦꯚꯣꯏꯗ ꯇꯧꯔꯨꯔꯒꯁꯨ ꯁꯨꯝꯅ ꯉꯥꯏꯔꯨꯕ ꯊꯕꯛ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛꯇꯪ ꯃꯅꯤꯄꯨꯔꯒꯤ ꯁꯣꯏꯜꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯪꯉꯒꯗꯤ ꯍꯥꯏꯗꯅ ꯄꯤꯕꯤꯔꯛꯇꯕꯗꯒꯤ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯔꯦꯜꯋꯦꯁꯇ ꯍꯧꯖꯤꯛ ꯊꯕꯛ ꯁꯦꯂꯔꯤ ꯐꯪꯕ ꯊꯕꯛ ꯁꯨꯔꯤ ꯍꯥꯏꯕꯅꯤ ꯏꯆꯜꯒꯤꯗꯤ ꯀꯝꯗꯧꯏ ꯁꯤ ꯁꯦꯝ ꯂꯩꯕ꯭ꯔꯥ ꯀꯔꯝꯍꯥꯏꯅ ꯂꯩꯕꯤꯒꯦ ꯍꯧꯖꯤꯛ ꯄꯣꯖꯤꯁꯟꯁꯦ ꯆꯞ ꯃꯥꯟꯅꯩ ꯏꯆꯦꯒ ꯏꯕꯥꯅꯤ 2014 ꯀꯃꯟꯋꯦꯜꯊ ꯒꯦꯝꯁꯀꯤ ꯃꯇꯨꯡꯗ ꯔꯦꯜꯋꯦꯗꯒꯤ ꯗꯥꯏꯔꯦꯛ ꯑꯣꯐꯔ ꯂꯥꯛꯄꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯆꯦꯅ ꯍꯥꯏꯗꯨꯅ ꯆꯍꯤ ꯑꯃ ꯃꯈꯥꯏ ꯑꯩꯈꯣꯏ ꯄꯨꯔꯥ ꯉꯥꯏꯔꯝꯃꯦ ꯔꯦꯜꯋꯦꯗ ꯑꯩꯈꯣꯏ ꯍꯟꯖꯟ ꯍꯟꯖꯟ ꯐꯣꯟ ꯂꯥꯛꯑꯦ ꯑꯩꯈꯣꯏꯗ ꯔꯦꯜꯋꯦꯗ ꯗꯦꯜꯂꯤꯗꯒꯤ ꯔꯦꯈꯥ ꯃꯦꯝ ꯑꯃ ꯂꯩ ꯃꯥꯅ ꯑꯩꯈꯣꯏꯗ ꯍꯟꯖꯟ ꯍꯟꯖꯟ ꯄ꯭ꯔꯣꯄꯣꯁ ꯑꯗꯨꯝ ꯇꯧꯔꯛꯑꯦ ꯂꯥꯛꯑꯣ ꯖꯣꯏꯟ ꯇꯧꯔꯣ ꯂꯥꯛꯑꯣ ꯖꯣꯏꯟ ꯇꯧꯔꯣꯅ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯄꯥꯝꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯊꯕꯛꯁꯦ ꯑꯗꯨꯝ ꯉꯥꯏꯔꯒ ꯂꯩꯔꯝꯕꯅꯦꯕ ꯑꯗꯨꯝ ꯁꯣꯝꯗ ꯄꯤꯗꯧꯔꯦ ꯍꯥꯏꯔꯒ ꯁꯨꯝ ꯉꯥꯏꯍꯜꯂꯒ ꯁꯨꯝ ꯊꯝꯃꯦꯕ ꯑꯗꯣ ꯀꯣꯟꯅꯗꯪꯗꯤ ꯃꯣꯏꯅꯗꯤ ꯄꯤꯅꯤꯗꯤ ꯍꯥꯏꯔꯦ ꯑꯗꯨꯒ ꯀꯩꯒꯨꯝꯕꯁꯨ ꯂꯥꯛꯇ꯭ꯔꯦ ꯑꯩꯈꯣꯏꯗ ꯄꯤꯔꯅꯤ ꯂꯥꯛꯑꯣ ꯖꯣꯏꯟ ꯇꯧꯔꯣ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯝꯇ ꯂꯥꯛꯇ꯭ꯔꯦ ꯃꯅꯤꯄꯨꯔꯗꯒꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯥꯟꯅꯕꯁꯤꯗꯤ ꯄꯩꯁꯥꯁꯨ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯗꯥꯏꯠꯗ ꯑꯇꯣꯞꯄꯗ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯄꯩꯁꯥꯒꯤ ꯗꯔꯀꯥꯔ ꯌꯥꯝ ꯑꯣꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯟꯊꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯆꯍꯤ ꯑꯃ ꯃꯈꯥꯏꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯦꯝꯗ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯖꯣꯏꯟꯁꯦ ꯑꯩꯈꯣꯏ ꯇꯧꯔꯒꯦꯅ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯔꯦꯜꯋꯦꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯝꯗꯤꯡꯗ ꯖꯣꯏꯟ ꯇꯧꯔꯦ ꯒꯨꯋꯥꯍꯥꯇꯤꯗ ꯑꯩꯈꯣꯏ ꯂꯩꯌꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯔꯦꯜꯋꯦꯗ ꯇꯤꯀꯦꯠ ꯏꯟꯁꯄꯦꯛꯇꯔ ꯑꯣꯏꯅ ꯑꯩꯅ ꯂꯩꯖꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯊꯕꯛ ꯄꯤꯔꯝ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯀꯃꯟꯋꯦꯜꯊ ꯒꯦꯝꯁ ꯅꯠꯇ꯭ꯔꯒ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯂꯥꯛꯄꯁꯤ ꯌꯧꯔꯛꯀꯅꯤꯅ ꯈꯟꯕ꯭ꯔꯥ ꯑꯗꯨꯝ ꯌꯧꯒꯅꯤ ꯌꯧꯕ ꯉꯝꯅꯤꯅ ꯈꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯈꯨꯗꯣꯡꯆꯥꯕꯁꯤ ꯃꯅꯤꯄꯨꯔꯗ ꯑꯩꯅ ꯊꯕꯛ ꯇꯧꯕ ꯄꯥꯝꯖꯔꯨꯕꯗꯨꯅ ꯃꯈꯜ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯄꯣꯔꯠꯁ ꯄꯣꯂꯤꯁꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯁ꯭ꯄꯣꯔꯠꯁ ꯄꯣꯂꯤꯁꯤꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯠꯇ꯭ꯔꯒꯁꯨ ꯈꯤꯇꯪ ꯂꯩꯍꯥꯎꯒ ꯆꯥꯟꯅꯕ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤꯅ ꯃꯄꯥꯟꯗ ꯀꯃꯟꯋꯦꯜꯊ ꯅꯠꯇ꯭ꯔꯒ ꯑꯣꯂꯦꯝꯄꯤꯛ ꯅꯠꯇ꯭ꯔꯒ ꯑꯦꯁꯤꯌꯥꯟ ꯒꯦꯝꯁꯅꯆꯤꯡꯕ ꯋꯥꯔꯜड ꯆꯦꯝꯄꯤꯌꯟꯁꯤꯞꯇ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯃꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕꯅ ꯍꯦꯟꯅ ꯐꯔꯝꯒꯅꯤꯅ ꯈꯟꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯔꯦꯜꯋꯦꯗ ꯊꯕꯛ ꯐꯪꯈꯤꯕꯁꯤꯅ ꯍꯦꯟꯅ ꯐꯩꯌꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯀꯔꯝꯕ ꯆꯣꯏꯁ ꯂꯩꯕꯤ ꯃꯁꯤ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯄꯨꯂꯤꯁꯇ ꯂꯩꯕꯁꯤꯡ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯕꯗ ꯗ꯭ꯌꯨꯇꯤꯁꯦ ꯑꯗꯨꯝ ꯄꯤ ꯍꯥꯏꯒꯨꯝꯁꯨ ꯑꯗꯨꯝ ꯄꯥꯎ ꯇꯥꯏꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯟꯖꯕꯗ ꯍꯣꯏ ꯈꯤꯇꯪꯗꯤ ꯑꯩꯈꯣꯏꯗ ꯗꯤꯐ꯭ꯔꯦꯟꯁ ꯑꯣꯏꯔꯛꯀꯗꯕ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯥꯟꯅꯕꯗ ꯈꯤꯇꯪ ꯌꯦꯜꯂꯛꯀꯗꯕꯒꯨꯝꯕ ꯑꯗꯨꯝꯕ ꯁꯨꯝ ꯃꯥꯜꯂꯦ ꯄꯨꯂꯤꯁꯇ ꯂꯩꯔꯝ ꯇꯥꯔꯗꯤ ꯑꯗꯣ ꯍꯧꯖꯤꯛ ꯔꯦꯜꯋꯦꯗ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯄꯨꯔꯥ ꯑꯣꯄꯟꯅꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯔꯦꯜꯋꯦꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯖꯣꯏꯟ ꯇꯧꯕ ꯃꯇꯨꯡꯗꯒꯤ ꯑꯩꯈꯣꯏ ꯀꯩꯝ ꯇꯧꯗꯦ ꯑꯗꯨꯝ ꯀꯦꯝꯁꯤꯗ ꯂꯩꯍꯜꯂꯦ ꯑꯗꯨꯝ ꯑꯗꯨꯒ ꯔꯦꯜꯋꯦꯗꯗꯤ ꯐꯦꯁꯤꯂꯤꯇꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯌꯔꯁꯀꯤ ꯑꯣꯏꯅ ꯖꯣꯕ ꯔꯦꯜꯋꯦꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯑꯣꯏꯔꯦ ꯖꯣꯕꯁꯦ ꯑꯗꯣ ꯐꯦꯁꯤꯂꯤꯇꯤꯁꯨ ꯑꯗꯨꯝ ꯐꯖꯔꯦ ꯁꯥꯟꯅꯕꯗꯁꯨ ꯗꯤꯁꯇꯔꯕ ꯇꯧꯗꯦ ꯑꯗꯨꯒ ꯁꯨꯇꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯌꯔꯁꯀꯤ ꯑꯣꯏꯅ ꯔꯦꯜꯋꯦ ꯃꯤꯠ ꯑꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯃꯃꯝ ꯇꯧꯋꯦ ꯃꯗꯨꯗ ꯃꯦꯗꯜ ꯂꯧꯔꯛꯄꯁꯦ ꯅꯨꯃꯤꯠ 350ꯅꯤꯒꯤ ꯑꯩꯈꯣꯏ ꯁꯨꯇꯤ ꯂꯣꯏ ꯐꯪꯉꯦ ꯑꯗꯨ ꯁꯨꯇꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡꯁꯤꯗ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯇꯦꯡ ꯄꯥꯡꯕ ꯐ꯭री ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜꯂꯣꯟꯗ ꯂꯩꯕꯤꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯖꯣꯕꯁꯤ ꯇꯧꯔꯝ ꯇꯥꯔꯒꯗꯤ ꯌꯧꯔꯛꯄ ꯉꯝꯗꯕꯒꯤ ꯐꯤꯕꯝꯁꯤ ꯂꯩꯕ ꯍꯥꯏꯗꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯈꯔ ꯍꯦꯟꯅ ꯏꯝꯐꯦꯁꯤꯁ ꯄꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯤ ꯁꯟꯖꯤꯇꯥꯗ ꯂꯥꯛꯆꯒꯦ ꯁꯝ ꯍꯥꯏꯕ ꯃꯤꯔꯥꯕꯥꯏꯅ ꯍꯥꯏꯕꯤꯔꯤꯁꯤꯗ ꯁꯦꯝ ꯄꯣꯁꯇꯤꯡꯁꯤ ꯆꯞ ꯃꯥꯟꯅꯅ ꯂꯩꯕꯤꯕ꯭ꯔꯥ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯔꯦꯜꯋꯦꯒꯤꯁꯨ ꯏꯁꯇꯔꯟ ꯔꯦꯜꯋꯦ ꯁꯥꯎꯗꯔꯟ ꯔꯦꯜꯋꯦ ꯍꯥꯏꯕ ꯂꯩꯕꯅꯤꯅ ꯃꯥꯏ ꯃꯥꯏ ꯇꯣꯉꯥꯟꯕ ꯀꯩꯅꯣꯗ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯔꯦꯜꯋꯦ ꯕꯣꯔꯗ ꯍꯥꯏꯔꯒ ꯃꯐꯝ ꯑꯃꯗ ꯄꯣꯁꯇꯤꯡ ꯂꯩꯔꯒ ꯊꯕꯛꯁꯤ ꯄꯨꯂꯞ ꯇꯧꯃꯤꯟꯅꯕ꯭ꯔꯥ ꯀꯝꯗꯧꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯤꯔꯥꯕꯥꯏꯅ ꯍꯥꯏꯕꯤꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯗ ꯏꯆꯜꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯀꯔꯤ ꯂꯩꯕꯤ ꯃꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯁꯨ ꯍꯥꯏꯗꯤ ꯔꯦꯜꯋꯦꯗ ꯂꯩꯕꯁꯦ ꯄꯨꯔꯥ ꯐ꯭ꯔꯤꯅꯤ ꯑꯩꯈꯣꯏ ꯁꯥꯟꯅꯩꯁꯦ ꯄꯣꯁꯇꯤꯡꯁꯨ ꯆꯞ ꯃꯥꯟꯅꯩ ꯂꯝꯗꯤꯡꯗꯅꯤ ꯏꯕꯥꯅꯤ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯆꯞ ꯃꯥꯟꯅꯕ ꯄꯣꯠꯁꯤꯗ ꯏꯔꯝꯗꯝꯁꯤꯗ ꯂꯩꯅꯤꯡꯕꯅ ꯋꯥꯔꯁꯨ ꯋꯥꯅ ꯏꯔꯝꯗꯝꯗ ꯂꯩꯕꯁꯤꯒꯤ ꯑꯄꯥꯝꯕꯗꯨꯒꯤ ꯐꯥꯎꯕꯅꯤ ꯑꯗꯨꯒ ꯁꯥꯟꯅꯕꯒꯤ ꯃꯔꯝꯗꯒꯤ ꯁꯥꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯒꯤ ꯍꯥꯏꯔꯨ ꯇꯥꯔꯗꯤ ꯔꯦꯜꯋꯦꯁꯤꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯌꯥꯝ ꯊꯤꯅ ꯐ꯭ꯔꯤ ꯑꯣꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯖꯣꯏꯟ ꯇꯧꯔꯨꯕꯗꯒꯤ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯗ ꯗꯤꯁꯇꯔꯕ ꯇꯧꯔꯛꯇꯦ ꯑꯩꯈꯣꯏꯗ ꯁꯥꯟꯅꯕꯁꯤꯗ ꯃꯣꯏꯅ ꯐꯨꯜ ꯁꯄꯣꯔꯠ ꯄꯨꯔꯥ ꯄꯤꯔꯛꯑꯦ ꯐꯨꯜ ꯁꯄꯣꯔꯠ ꯃꯣꯏꯅ ꯄꯨꯔꯥ ꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅꯁꯨ ꯁꯥꯟꯅꯕꯁꯤꯗ ꯑꯩꯈꯣꯏꯅꯁꯨ ꯄꯔꯐꯣꯔꯃꯦꯟꯁ ꯐꯖꯅ ꯄꯤꯕ ꯉꯝꯃꯦ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯗ ꯊꯕꯛ ꯄꯤꯕꯤꯔꯒ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯁꯄꯣꯔꯠ ꯇꯧꯕꯤ ꯇꯥꯔꯗꯤ ꯑꯩꯈꯣꯏꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕ ꯑꯩꯈꯣꯏꯗꯁꯨ ꯍꯥꯏꯗꯤ ꯄꯔꯐꯣꯔꯃꯦꯟꯁꯁꯦ ꯍꯣꯠꯅꯅꯤꯡꯕ ꯐꯥꯎꯕ ꯑꯗꯨꯒ ꯄꯔꯐꯣꯔꯃꯦꯟꯁꯁꯨ ꯑꯞ ꯑꯣꯏꯕ ꯑꯗꯒꯤ ꯋꯥꯈꯜꯗꯁꯨ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯗꯤ ꯏꯔꯝꯗꯝꯗꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅꯁꯨ ꯇꯧꯕꯤꯕ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯖꯕꯗꯨ ꯑꯣꯏꯖꯅꯦꯕ ꯍꯧꯖꯤꯛ ꯂꯣꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯂꯣꯏꯅ ꯄꯨꯔꯥ ꯐ꯭ꯔꯤ ꯐꯥꯏ ꯂꯣꯏꯅ ꯐꯨꯜ ꯁꯄꯣꯔꯠ ꯇꯧꯋꯦ ꯑꯩꯈꯣꯏꯗ ꯑꯗꯨꯕꯨ
sum khenabdugi khaktagini hadi iramdamda laibutuga miramda laibutuga nupinina adugi tunggoina thabak tarakpada lairakpada manipusna iramdamni yumna e sina nungai haibegi wani aduga railway su dum phai taseng na harakanda khoi salary na pamisi manipur gi lehauda manipur lehauda thabak taraga manipur gi miyam da makhoi gi oiba devotion aduga kari ma credit khara tawdabdi nati hera tawning baduni railway na suma khoi da yam khudong sa piri hewa hom dani ba yam ten takpa break ma lojage break batung dei salary ga ma khata na wari san sage impact ni sumi ta don lebiu break ke matun maya mamu kana taram oksari unazari basi manipur gi golden girls Khumukcham Sanjita amadi Saikhom Mirabai ni amugasu Sanjita da question si laksage maruoina hojik lei ba condition sida sports ki policy haitare manipur dang sagi thabak taunana bagi adega kari makhara gi sakhau stomach full loina bagi chin sana bagi diet ki damakta yamna marui haiba wahum tambiri adubu hojikta manipur lei sports policy sika aduga importance of job haitare thabak siga koi kari ma khara phangna ba hona basiga masaida akoi gi weight chi luma ko matam da manipur ki sports policy kam da wena lobi masi matang hida ta sai nara kan thabak pi badu ngata na thaba masana roida thauna hapa tongan ba makhal gi wafam leiri masi matang hida kari haire khanbi mina samnarabada thabak ngakta su akhoi sanarak banate paisa gi ngakta su akhoi sana banate akhoi na ngasi sanarai je sana bai sida hamlam sida la adardi akhoi ju iramdam sigi india gi oina tho participate tawba ngamba or aduga iramdam sigi mingset porak na bagi damakta sanajabane mingset porak ko da mayamna pisa bibi ba job bibi ba sidi akhoi gi interest taw happy bani moina sigi interest e happy bataradi akhoi na hena muka hotna ningba du phawre kaimta pibi da daradi akhuju haibadi kaimta lairoi moi akhuina samna hotna jaraga iramdam jigi hotna jarani khabada di adu yaure ada yaure moina mayam khuba khubini kaimta ju phangoi akhuina chana ba masana jidil event khudimak loina wai loina dai chana bangak tani si marak da injury oirakpa narakpa yelakpa adu kuma mayam sa awa thingna re aduma mayam na puning thogat piba tarabadi job phangma thaba ma phangak bai di tang ai gi tolob lakani tolob lakpadu na ai gi adjust khara haidi narak payel pa maintain tawbudu khara ngamme mayam na mating bangmakpodo adugumba gi wafam duni samna abda kamloi games akoi huji akoi ani mayam isi meri akoi hom gon phange manipur da lak traunga lakthoe migi lamdi lak yankai or crore lak thokare adug lak yankai lak yankai lak thokpa adegi haryana gidigi karo lak thokpa mayam yangne noi manipur gi thamuda lak trang is haina hairak pa mayam yawe dsp bok lak thokare up gi punamana ama yawe karon lak manga pi lak yankai pi mage dsp lak thokare haibadi samna harabda akoina paisa gi ngakta so akoi sanarak na che akoi gi interest to happy bataradi la iba sanaroi hawgala iba mayam dusu amuke hena ima laiba ki sanagi medal porak pangang bane na tham tasena medal thuk chi ga hingba yade medal tu na put tam na te encouragement with mayam da policy ma sem sports policy ma sembi daga makhata abda sigi medal lobud na sigum thabak pi be yai adugo sigum prize money prize pi be yai sigum to be yai ha wafam duni Sanjita na kumbiri se Mirabai de karma wakhul lebi haiba Sanjita na haiba sita mentioning ba wat pa kari lebi masim ta aseng bani akhoi se akhoina tawri se sanari se manipur gi or india gi damakta ne medal lawn na bagi damakta ne akoi medal laro akoi paisa do lawrage thabak to lawrage haiba gi wa khakta na te akoi mingchat tu gi wane ado medal lawra di masana award odigi kariguma job ama piba haibasti akhoi tawjarubadu achievement dugi pibam thokpane na khale hoji isena haibiri dani state khudimaki कैसे वासे लोइना सुम चाव चाव नुई पिना बो ओइना सुम खाले अखोई की तरा मंगा खक्तनी ना हाइवेस्ट मी खुदी मकना लोइना न बदौना तवे मणिपुर की अखोई अहुम खक्तनसु ओइना फंगबा अदोगो पावर हाउस ने जो खंगना रिबा मणिपुर द लाक्ट्रा मा खक्तंग पिबेसी करिगिनो ना कंप्लेन तो हाइबो बुक्ता मयाम यावना रे अदो अखोई नदी डायरेक्ट हाइबदु मक्ति खोइसु पामदे खोइदी सुमतगी में मणिपुर सिबु वांगा थांगकनबगी तमता सानागी बनी मस्तेइसदा अखोइदा इंक्रेज थौना हापी गदबा सिंगना कनो तौबा हेना हगपियो हाइजवता तसेना पैसा दुना बरु नते मखोइबु खोइ सानरिबा प्लेयर सिंगा थौना हापियो थौना हापसी करी ओइबे याबगे हाबिदु अदुगी पॉलिसी सेमिरा कांदा तुंगदा होरलिबा सानरोइ सिंग पुरिंग थौगना बगी मसाक तुमदि पिबियो हाबिनी अमकसु मीराबाइदा अमकसु लाक्सगे
hojiki sanarakpasida thengnarakpa awaba kayadi kayam thengnare thengnabadi awabadi struggle asidi dum lepa leitre life si struggle ne hainari bini dubu sananaba tasengna 12 parikha BA parikha master parikha gold medal lobasu admaina sanaba si ahogi marwaina sanaba masu education haitare difference sanaba sina hena mapung phana gold medal lawna basanarakpa amana metric da position lawna basanarakpa ani si karambada hena karini hena khare hena weight lay na khanbi basi ta sanaba loina animak sida sab manai manabagi wadi duga magi mafo kano tongan tongan ba hai gi tare hotna badi chaina sab manai amana larikida sumne ingi bani akoina asana boromda international ge thakta yogina ba akoina hotna man chap manai adubu magi kano hai tare akoida su awaba mayam ma thengnare haidi hek hokpaga akoi heta thangkalaga heta yobanate madu yawnana ba participate national competition mayam participate tawrokna bo hotna ba adegi international thakta yoragana medal loro aba matungda matangi competition gi amu pressure piba adegi ana ayek haibasu yaudaba nate sanaba haibase mi khudimakta loina injury nga atane madu injury to control tawraga kumana phana ba muhna ba mathang commission gi tayari tawna bagi kumana muhna ba mase awaba mayam thengnare haitare awabadi aduke matik thengnare adu akoina isana adum maintain tawraga awaba thengraga su metric ta natraga karigumba examination amada APSC ki parikha bu oiro parikha du pass tawraba gold medal lawna ba honari ba dumaina international ki thakta yorona honaba tongan ba struggle mayam amadi dum mayonai haibani adu masigi si tasengna wada banati sana ba haibasi su waba poni adu mapu injury mayam thengnaraga so ba du face tawraga ngasi di madu palu namkhairaga prithvi gi pampakta malem da manipur india se bingchat porna honari bi honajari honsu honagi gani haiwa pham nim tambiri se sanjita da laksage point si akhoi gi marwaina hojik si manipur gi sports power house ne na sports power house of india manipur na ya ba dominate tawsalakpa sports da adumapu sports ki policy si mong tana laiti haibagi wafam du thambiri atubu hauraiba hojik saliba train sika tungda lakadaba siga oiraiba natural akhoi gi natural da leiramba hana sal singna naha oing da leiramba status adu khenarakba development manipur su changing lai hai tare samna harabada sports ki da mutta football sanaraba ground ju community hall sajan gi bumba dagi angang oring da sukoi gi manipur gi kano ka sana ba haida seboti kauna ba haba dagi kabadi sa singuma angang oing sana biram gani singuma mayam si development na base torka da singuma mayam ji lapak handara pai masak su oida bi nati tasena masigumba natural fields aduga outdoor sports fields sina development tau hida kaitharak padigi manipur gi naha sing da kayamna akai ba pigin khan bratraga kari wakhal lebi masi matang sum development sina sports policy sembi dragadi kari akai ba lakpa yai masi sembi dragadi masi bahut yamna akai ba oirakani haiba matamde hojik bahut da lairiba level sida haidi change ti mayam lae hore iba angang mayam sida hotna ningbusu angang mayam yaure aduna mapi mapa oiba makoina haidi sanaba moiro ama oiro moina sembi da taradi karai da sananingi ayong ninge na karai da sanaroni samna habda ai khoi weightlifting sananing ba angang amana yot mafam jana sanaba mafam jana sembi dradi kai sanaroni ma aduna haidi mapi mapa aina haijaning bodi mapi mapa oiribasingna haida horo iba angang singjibu hena amuk phana bagidamokta kara yengsinbiyo haijaning policy makers in policy to sembi da kan hene upgrade torokani haibani duga amuka ju sajita da mulasige hanadi sajita amasung Mirabai si same weight ta sanana mi mamangi edition da handak si amana 53 kg da amana 48 kg da sanare masai da khoi gi sports ki matang hida akhang hai oza singna takpi bada khoi ani gi level si da samana ra pade competitive oi ba malak pada ki weight category kitang khaido godi animak medal ali si lobang ngamni habi thajabatu lai gibra nur karamaina masi hongdok pasi wakhalo ji oza singi wakhalo ding hongdok kibra isagi wakhalo ding hongdok pi gi masi oza singi wakhalon dai so oramba ya to ai gi wakhanda de ai weight change tawegi di khangi de ai ni hek horak pade ki ai 48 sanarak pani 48 ta so ai adum top taraga dum goal horaga lakhi aduga ai gi su khudong chada ba haibadi ai kamuloi games 2014 gi matung degi ai olympic ki damakta ai fajana tayari ka tawraga sanajar pa matamni adubo ai gi laibak thiba haigadra aina injury oigiba degi ai olympic participate 16 olympic yaw bangam gede ai participate pok taw bangam gede adubo world championship qualify te ai chatki adubo ai problem tu gi matungina aina
ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯕ ꯉꯝꯈꯤꯗꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯁꯥꯔ ꯍꯣꯏꯅ ꯂꯩꯔꯤꯕ ꯁꯥꯔ ꯍꯣꯏꯁꯤꯅ ꯅꯪꯒꯤ ꯏꯟꯖꯨꯔꯤꯗꯨ ꯁꯨꯃꯥꯏꯅ ꯑꯣꯏꯕꯅꯤꯅ ꯕꯣꯗꯤ ꯋꯦꯠ ꯈꯔ ꯑꯞ ꯑꯣꯏ ꯇꯥꯔꯗꯤ ꯈꯔ ꯐꯔꯛꯄꯁꯨ ꯌꯥꯏ ꯅꯪ ꯁꯨꯃꯥꯏꯅ ꯆꯦꯟꯖ ꯇꯧ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯔꯤꯀ꯭ꯋꯦꯁ ꯇꯧꯋꯦ ꯑꯩ ꯃꯇꯝꯗꯨꯗ ꯑꯩ ꯐꯥꯎꯈꯤꯗꯦ ꯋꯥꯈꯜꯁꯤꯗ ꯑꯩ ꯆꯦꯟꯖ ꯇꯧꯅꯤꯡꯕ ꯐꯥꯎꯈꯤꯗꯦ ꯑꯗꯨꯕꯨ ꯁꯥꯔ ꯍꯣꯏꯅ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄ ꯃꯌꯥꯝꯗꯣ ꯑꯩꯒꯤꯁꯨ ꯐꯅꯕ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯑꯩꯅ ꯍꯣꯏ ꯁꯥꯔ ꯌꯦꯁ ꯍꯥꯏꯔꯒ ꯑꯩꯅ 53ꯁꯤꯗ ꯑꯩꯅ ꯀꯥꯔꯒ ꯑꯃꯨꯛ 53 ꯁꯥꯟꯅ ꯇꯥꯔꯁꯨ ꯑꯩ ꯃꯦꯗꯜꯗꯤ ꯂꯧꯗꯕ ꯌꯥꯗꯦ ꯒꯣꯜ ꯂꯧꯒꯅꯤ ꯈꯜꯂꯒ ꯑꯩꯅ ꯑꯃꯨꯛ ꯁꯥꯟꯅꯔꯛꯈꯤꯕꯅꯤ ꯇꯁꯦꯡꯅ ꯏꯁꯣꯔꯗ ꯏꯟꯁꯜꯂꯛꯄ ꯑꯗꯨꯒ ꯏꯁꯥꯒꯤ ꯍꯣꯠꯅꯖꯃꯟ ꯃꯌꯥꯝꯁꯤꯅ ꯄꯨꯟꯁꯜꯂꯀꯥꯟꯗ ꯉꯁꯤꯗꯤ ꯍꯥꯏꯔꯤꯕ ꯋꯦꯠ ꯀꯦꯇꯦꯒꯣꯔꯤ ꯁꯤꯃꯛꯇꯁꯨ ꯒꯣꯜ ꯂꯧꯕ ꯉꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯃꯇꯥꯡꯗ ꯃꯤꯔꯥꯕꯥꯏꯗ ꯂꯥꯛꯆꯒꯦ ꯍꯥꯏꯅꯕ ꯂꯩ ꯁ꯭ꯄꯣꯔꯠꯁ ꯑꯁꯤ ꯄꯨꯟꯁꯜꯂꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯌꯥꯝꯅ ꯁ꯭ꯄꯣꯔꯠꯁ ꯑꯁꯤ ꯄꯨꯟꯁꯜꯂꯤ ꯑꯗꯨꯕꯨ ꯄꯣꯂꯤꯇꯤꯛꯁꯅꯗꯤ ꯗꯤꯚꯥꯏꯠ ꯇꯧꯏ ꯈꯥꯏꯗꯣꯛꯏ ꯂꯥꯟ ꯇꯧꯔꯛꯏꯕ ꯄꯣꯂꯤꯇꯤꯛꯁꯀꯤ ꯋꯥꯈꯜꯂꯣꯟ ꯉꯥꯛꯇꯅꯤ ꯑꯗꯣ ꯁ꯭ꯄꯣꯔꯠꯁꯤꯅ ꯄꯨꯟꯁꯟꯅꯕꯗꯤ ꯍꯣꯠꯅꯔꯤ ꯑꯗꯨ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯆꯜ ꯑꯅꯤꯅ ꯅꯠꯇ꯭ꯔꯒ ꯏꯁꯥꯃꯛꯅ ꯃꯤꯔꯥꯕꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯃꯦꯗꯜ ꯂꯧꯔꯛꯄ ꯅꯠꯇ꯭ꯔꯒ ꯁꯥꯟꯅꯔꯛꯄꯗ ꯁꯥꯟꯅꯅꯕꯒꯤ ꯂꯦꯚꯦꯜ ꯁꯤ ꯌꯧꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯦꯗꯤꯠ ꯂꯧꯅꯕ ꯄꯣꯂꯤꯇꯤꯛꯁ ꯆꯪꯁꯤꯜꯂꯛꯄꯒꯤ ꯃꯃꯤꯒꯁꯤ ꯊꯦꯡꯅꯈꯤꯕ ꯂꯩꯕ꯭ꯔꯥ ꯏꯁꯥꯗ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤ ꯑꯩꯅ ꯁꯤ ꯇꯧꯔꯝꯃꯒꯗꯤ ꯍꯥꯏꯅ ꯈꯟꯈꯤꯕ ꯄꯦꯜꯍꯧꯗꯕ ꯃꯇꯥꯡ ꯊꯣꯛꯄ꯭ꯔꯥ ꯀꯔꯤ ꯂꯩꯔꯤ ꯃꯁꯤ ꯃꯇꯥꯡꯁꯤꯗ ꯊꯣꯏꯗꯣꯛꯄꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯀ꯭ꯔꯦꯗꯤꯠꯇꯤ ꯂꯣꯏꯅꯃꯛ ꯑꯩꯒꯤ ꯍꯦꯛ ꯍꯧꯔꯛꯄ ꯇꯥꯛꯂꯛꯄ ꯑꯣꯖꯥꯁꯤꯡ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯩ ꯑꯍꯥꯟꯕ ꯑꯩꯒꯤ ꯁ꯭ꯇꯦꯠ ꯋꯦꯠꯂꯤꯐꯇꯤꯡ ꯁꯦꯟꯇꯔꯗꯒꯤ ꯑꯩ ꯍꯧꯔꯛꯄꯅꯦ ꯑꯣꯖꯥ ꯏꯟꯇꯥ ꯑꯃꯗꯤ ꯁꯔꯕꯣꯖꯦꯟ ꯑꯅꯤꯒꯤ ꯃꯈꯥꯗ ꯃꯈꯣꯏ ꯑꯅꯤꯅ ꯈꯣꯡ ꯈꯨꯠ ꯄꯥꯔꯒ ꯑꯩ ꯇꯥꯛꯂꯛꯄꯅꯦ ꯀ꯭ꯔꯦꯗꯤꯠꯇꯤ ꯃꯈꯣꯏꯗ ꯍꯦꯟꯅ ꯄꯤꯅꯤꯡꯉꯦ ꯃꯣꯏꯅ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯑꯩ ꯉꯁꯤ ꯁꯤ ꯌꯧꯕꯅꯦ ꯑꯗꯨꯒ ꯆꯦꯟꯖ ꯍꯥꯏꯕꯕꯨ ꯀꯦꯝꯞꯁ ꯌꯧꯈꯤꯕꯗ ꯀꯣꯆ ꯆꯦꯟꯖ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯗꯨꯗ ꯆꯦꯟꯖ ꯇꯧꯈꯤꯕꯗꯒꯤ ꯈꯔ ꯑꯩꯉꯣꯟꯗ ꯐꯖꯔꯕ ꯍꯥꯏꯇꯥꯔꯦ ꯏꯝꯄ꯭ꯔꯨꯞꯃꯦꯟ ꯑꯣꯏꯅ ꯂꯩꯔꯛꯄ ꯑꯗꯨꯒ ꯁꯔꯒꯩꯅ ꯑꯩꯒꯤ ꯇꯦꯛꯅꯤꯛꯇꯁꯨ ꯆꯦꯟꯖ ꯇꯧꯈꯤꯕ ꯑꯗꯨꯒ ꯑꯩꯒꯤ ꯇ꯭ꯔꯦꯅꯤꯡꯗꯁꯨ ꯆꯦꯟꯖ ꯇꯧꯔꯛꯄ ꯑꯗꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯁꯦ ꯑꯗꯨꯝ ꯐꯔꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯞꯒ꯭ꯔꯦꯗꯦꯁꯟ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯀ꯭ꯂꯥꯁ 10ꯗ ꯇꯥꯛꯑꯝꯕ ꯑꯣꯖꯥꯗꯨꯒ 12ꯗ ꯇꯥꯛꯄ Bꯗ ꯇꯥꯛꯄ ꯑꯣꯖꯥꯗꯨꯒ ꯈꯔ ꯈꯦꯠꯅꯔꯒ ꯏꯁꯥꯒꯤ ꯑꯞꯒ꯭ꯔꯦꯗꯁꯨ ꯇꯧꯔꯛꯄꯅꯤ ꯁꯦꯝ ꯁꯟꯖꯤꯇꯥꯗꯗꯤ ꯀꯔꯤ ꯂꯩꯕꯤ ꯃꯁꯤ ꯁ꯭ꯄꯣꯔꯠꯁꯇ ꯏꯁꯥꯅ ꯉꯁꯤꯐꯥꯎꯗ ꯊꯦꯡꯅꯔꯛꯄ ꯃꯤꯟꯁ ꯉꯁꯤꯐꯥꯎꯗ ꯁꯥꯔꯚꯤꯁ ꯆꯪꯉꯛꯄ ꯑꯗꯨꯒ ꯀꯃꯟꯋꯦꯜꯊ ꯒꯦꯝꯁ ꯑꯗꯨꯒ ꯑꯣꯂꯦꯝꯄꯤꯛ ꯒꯦꯝꯁ ꯂꯥꯛꯅꯕ ꯍꯣꯠꯅꯕꯗ ꯏꯟꯗꯤꯌꯥꯒꯤ ꯍꯥꯏꯅꯕ ꯂꯩ ꯌꯥꯝ ꯃꯣꯠꯂꯤ ꯈꯣꯠꯂꯤ ꯀꯥꯏꯅ ꯍꯥꯏꯅꯕꯁꯨ ꯂꯩꯗꯅ ꯑꯩꯈꯣꯏꯗꯤ ꯈꯪꯖꯗꯦ ꯑꯗꯨ ꯁꯟꯖꯤꯇꯥꯗ ꯊꯦꯡꯅꯕꯒꯗꯤ ꯂꯩꯕ꯭ꯔꯥ ꯃꯁꯤ ꯃꯇꯥꯡꯗ ꯑꯗꯨꯒ ꯁꯥꯟꯅꯔꯛꯄꯒꯤ ꯉꯁꯤꯐꯥꯎꯗ ꯌꯧꯔꯛꯄ ꯀ꯭ꯔꯦꯗꯤꯠꯁꯤ ꯀꯅꯥꯗ ꯄꯤꯅꯤꯡꯕ ꯂꯩ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯀ꯭ꯔꯦꯗꯤꯠꯁꯤ ꯑꯩꯒꯤ ꯇꯥꯛꯄ ꯍꯥꯏꯕꯨ ꯍꯦꯛ ꯈꯣꯡꯕꯥꯔ ꯇꯥꯛꯄꯤꯔꯛꯄ ꯑꯣꯖꯥ ꯔꯟꯖꯟ ꯁꯥꯏꯗꯒꯤ ꯑꯩ ꯍꯧꯔꯛꯄꯅꯤ ꯃꯗꯤ ꯑꯩꯒꯤ ꯑꯍꯜ ꯂꯃꯟ ꯏꯃꯥ ꯕꯕꯥꯅ ꯉꯁꯤ ꯁꯦꯝꯕꯤꯔꯛꯄꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯉꯁꯤ ꯁꯤ ꯌꯧꯔꯛꯄꯅꯤ ꯃꯈꯣꯏꯗ ꯄꯤꯅꯤꯡꯉꯤ ꯑꯗꯨꯒ ꯁꯥꯔꯠ ꯑꯣꯖꯥꯒꯤꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯂꯦꯚꯦꯜꯗ ꯑꯩ ꯀꯦꯝꯗ ꯂꯩꯔꯛꯄꯗꯒꯤ ꯑꯣꯖꯥ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯁꯤꯜꯂꯛꯄꯅꯤ ꯑꯗꯨꯒ ꯁꯤꯜꯂꯛꯏꯕ ꯑꯣꯖꯥꯁꯤꯡꯗꯨꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯖꯥ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯧ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯃꯥꯒꯤ ꯃꯥꯒꯤ ꯇꯦꯛꯅꯤꯛ ꯇꯣꯉꯥꯜꯂꯛꯏ ꯃꯥꯒꯤ ꯁꯤꯗꯨꯟ ꯇꯣꯉꯥꯜꯂꯛꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯣꯖꯥ ꯍꯟꯖꯟꯅ ꯇꯥꯛꯂꯛꯄ ꯁꯤꯗꯨꯟꯒ ꯀꯦꯝꯗ ꯂꯥꯛꯄꯁꯤ ꯀꯦꯝꯗ ꯆꯍꯤ ꯑꯃ ꯐꯥꯔꯛꯄꯗ ꯑꯩ ꯄꯨꯔꯥ ꯉꯥꯎꯋꯦ ꯁꯤꯗꯨꯟꯗꯣ ꯁꯥꯟꯅꯕꯗ ꯁꯣꯝꯗ ꯑꯣꯖꯥꯅ ꯇꯥꯛꯑꯒ ꯁꯥꯟꯅꯔꯛꯄꯗꯨꯒ ꯑꯗꯨꯒ ꯄꯨꯔꯥ ꯃꯥꯟꯅꯔꯛꯇ ꯄꯔꯐꯣꯔꯃꯦꯟꯁ ꯀꯥꯕ ꯉꯝꯗꯕ ꯆꯍꯤ ꯑꯃꯁꯨ ꯌꯥꯎꯈꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯁꯨꯝ ꯁꯥꯟꯅꯔꯒꯗꯤ ꯄꯔꯐꯣꯔꯃꯦꯟꯁ ꯑꯞ ꯑꯣꯏꯔꯛꯏ ꯑꯗꯣ ꯀꯣꯆꯀꯤ ꯃꯇꯥꯡꯗꯗꯤ ꯂꯩꯔꯝꯕ ꯀꯣꯆꯇꯣ ꯑꯗꯨꯝ ꯐꯩ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯑꯗꯨꯝ ꯒꯥꯏꯗꯂꯥꯏꯟ ꯇꯧꯕꯤꯔꯒ ꯑꯗꯨꯝ ꯁꯥꯟꯅꯍꯟꯕꯤꯔꯛꯑꯦ ꯑꯩꯈꯣꯏꯕꯨ ꯁꯥꯏꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯍꯥꯏꯖꯔꯤꯕꯗꯣ ꯏꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯀꯅꯥ ꯁꯤꯃꯥꯏꯅ ꯇꯧꯔꯝꯃꯒꯗꯤ ꯍꯦꯟꯅ ꯐꯒꯅꯤ ꯀꯥꯏꯅ ꯈꯟꯈꯤꯕ ꯃꯇꯥꯡꯗꯤ ꯂꯩꯕꯤꯕ꯭ꯔꯥ ꯁꯤꯅꯤ ꯑꯗꯨꯒꯤꯗꯤ ꯑꯄꯦꯟꯕ ꯑꯗꯨꯝ ꯄꯣꯛꯑꯦ ꯇꯥꯛꯄꯤꯔꯤꯕ ꯑꯣꯖꯥꯗꯨꯅ ꯇꯥꯛꯄꯤꯕ ꯑꯗꯨꯒ ꯁꯤꯜꯂꯛꯄ ꯁ꯭ꯄꯣꯔꯠꯁꯀꯤ ꯃꯄꯥ ꯃꯄꯤꯕ ꯑꯣꯏꯕꯁꯤꯡꯅ ꯁꯤꯟꯕꯤꯔꯛꯄꯁꯤꯡꯗꯨꯅ ꯉꯁꯤꯐꯥꯎ ꯊꯥꯛ ꯌꯧꯔꯛꯄꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯁꯟꯖꯤꯇꯥꯅ ꯈꯨꯝꯕꯤꯅꯤꯡꯉꯤꯁꯦ ꯖꯁ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯗ ꯃꯤꯔꯥꯕꯥꯏꯗ ꯂꯥꯛꯆꯒꯦ ꯍꯧꯖꯤꯛꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯤ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯥꯛꯑꯦ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁꯀꯤ ꯁꯦꯛꯁꯟ ꯑꯃ ꯗꯤꯄꯥꯔꯠꯃꯦꯟꯅ ꯍꯥꯡꯉꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯁ꯭ꯄꯣꯔꯠꯁꯀ ꯇꯣꯠꯅꯔꯒ ꯂꯩ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯅꯍꯥꯁꯤꯡꯁꯦ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁ ꯑꯅ ꯆꯠꯅꯕꯤ ꯃꯔꯤ ꯃꯉꯥꯅꯤ ꯄꯥꯡꯊꯣꯛꯇꯅ ꯁ꯭ꯄꯣꯔꯠꯀ ꯇꯣꯠꯅꯔ ꯂꯩꯕꯗꯤ ꯃꯁꯤ ꯃꯇꯥꯡꯒꯤꯗ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯥꯛꯄ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯄꯣꯔꯠꯁꯀꯤ ꯗꯤꯕꯂꯞꯃꯦꯟ ꯂꯥꯛꯏꯁꯦ ꯂꯥꯛꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅꯁꯨ ꯀꯟꯅ ꯍꯣꯠꯅꯔꯤ ꯂꯩꯔꯁꯨ ꯂꯩꯇꯅ ꯂꯩꯕ ꯂꯩꯇꯕ ꯊꯤꯗꯅ ꯈꯔꯈꯛ ꯑꯩꯈꯣꯏ ꯄꯤꯔꯤꯕꯁꯤꯗ ꯑꯩꯈꯣꯏ ꯄꯦꯟꯊꯣꯛꯄꯁꯨ ꯑꯩꯈꯣꯏ ꯏꯆꯜ ꯑꯅꯤꯅ ꯄꯦꯟꯊꯣꯛꯄꯤꯔꯤꯗꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯇꯧꯕꯇꯕꯨ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯥꯛꯄ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯕꯂꯞꯃꯦꯟ ꯂꯥꯛꯄꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯃꯅꯤꯄꯨꯔꯤ ꯅꯍꯥꯁꯤꯡꯗ ꯀꯔꯝꯕ ꯃꯉꯥꯜ ꯂꯥꯛꯀꯅꯤ ꯈꯟꯕꯤ ꯈꯔ ꯍꯦꯟꯅ ꯂꯥꯛꯀꯗ꯭ꯔꯥ ꯑꯁꯤ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯑꯦꯆꯤꯞꯃꯦꯟ ꯈꯟꯕꯤꯕ꯭ꯔꯥ ꯀꯔꯝꯍꯥꯏꯅ ꯈꯟꯕꯤꯕ ꯁꯤ ꯃꯇꯥꯡꯁꯤꯗ ꯇꯁꯦꯡꯅꯃ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯤꯗ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯍꯥꯡꯗꯣꯛꯇꯧꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ ꯑꯩꯉꯣꯟꯗꯁꯨ ꯄꯥꯎ ꯂꯥꯛꯑꯝꯃꯦ ꯍꯥꯡꯅꯅꯕꯒꯤ ꯁꯨꯃꯥꯏꯅ ꯁꯦꯝ ꯁꯥꯔꯦꯅ ꯑꯩꯅꯁꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯕ ꯌꯥꯎꯈ꯭ꯔꯦ ꯗꯦꯜꯂꯤꯗꯒꯤ ꯀꯣꯜ ꯂꯥꯛꯇꯅ ꯑꯩꯅꯁꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯈ꯭ꯔꯦ ꯑꯗ ꯌꯥꯝ ꯐꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯃꯔꯣꯝꯗꯗꯤ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯍꯧꯗꯣꯛ ꯇꯥꯔꯗꯤ ꯃꯗꯨꯗꯩꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯀꯣꯂꯦꯖꯀꯤꯁꯨ ꯀꯩꯅꯣ ꯇꯧꯔꯅꯤ ꯑꯗꯨꯒ ꯍꯧꯔꯛꯏꯕ ꯁꯥꯇ꯭ꯔꯁꯤꯡꯒꯤꯁꯨ ꯍꯦꯟꯅ
फगत पा अमा ओइगने ने खले अदुगा से अखोगी सानबा याम सादियम सानाजनिंगबा अदुगा मसागी इंजुरी दगी अदगी मसागी मतंग चानागी दबदगी तोखिबा कया अमा लई डिप्लोमा तौरग लोइसनबा ओजा ओइदना फंगदना लइबसु मयाम अमा यावे अदुगुमा मयाम जी अखोगी थबक कुंबा कनो ओजा सिंगदा पीरागा यूनिवर्सिटी ते हापसन बिबा अदुमाइना तौरगदी मणिपुर सिदा सानाबदा पामजरगा ngamdadana lehoba mayam sibuju loina phangba ngamgani hana तसेगा टेक्निकली योट पारगा थाखपा गमजु योट की थाखपै ग्यान लेबा काबु कोइन तापि तबिबा याय हेबे वाहमनि सिगुम बसिदा अखोगी इचल संजिता गिदि करि वखल लेबि बसे मेडल का जे हेना लरकनि खमे स्पोर्ट्स की पर्ची लाखबसिदगी हेना चौखटपा स्पोर्ट्स की लमदा हेना मंगाल पिबा ngangmani खलबि प्रकरि खले मंगान पिबा हेना चौखटपा हेना मंगान पिबा ngangmani na खले याम सुंबा मसमाना हाइदि लैरिबा लेबाक की मपि मपा ओइबना सुंबा म सिमबिरकपुजे यामना चापथों संगनाय ने यामना नुंगाइ जै थागचै अदुगा सुगुम्बजे हन सिना लोइबा नतबा मतुंग तांगक की लैदना सुमाइना यंगजिन बियो हाइजनिंगेना यस अदुगा मना अखोगी मेडल लरक मतमना करम वखल फाउबी अखोई कपनिंग बगा यावे दम यावदब नति सिदेदा करी वखल खलकपदगी हेना इमोशनल ओय मतंग सि करी दे लाबनो संजिता मेडल लौद्रिङैददि आई लौदबा यादे खल्लगा स्माइल सानागी अदुगा मेडल गे अखोगी लौथोरकपा स्टेट काखलकपजे गोन ग लौथोरकपा स्टेट काखलकपसिदा पुंगनिंगसिदा हरावबा हाइफम खंगदना थुक यावबा दे कपनिंगबा अदि पी तारखिबा खंगदबा अदुगुम्बा यावे अदुगा ꯂꯝꯁꯤꯗ ꯉꯁꯤꯃꯛꯇꯁꯨ ꯂꯥꯛꯄꯗ ꯉꯁꯤ ꯑꯩ ꯁꯤꯗ ꯊꯣꯡꯖꯨꯗ ꯍꯣꯡꯒꯠꯆꯔꯒ ꯂꯩꯖꯔꯦ ꯀꯥꯟꯆꯤꯄꯨꯔꯗ ꯊꯣꯡꯖꯨꯒꯤ ꯃꯌꯥꯝ ꯀꯂꯐ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯉꯁꯤ ꯑꯣꯛꯄꯤꯕ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯔꯤꯁꯤꯞꯁꯟ ꯃꯌꯥꯝ ꯇꯧꯕꯤꯔꯝꯃꯦ ꯃꯗꯨ ꯎꯔꯨꯕꯗ ꯏꯁꯥ ꯑꯩꯅ ꯉꯁꯥꯏꯒꯤ ꯁ꯭ꯇꯦꯠ ꯃꯊꯛꯇ ꯑꯩꯅ hararuba nungairubatuga sigi haraubasiga pura khenai haitare mayamduna aduda haraubani aduga sumaina yam thajadana aibu sumairi reception tawbirambudo aduna yam harauba adugi ti phawi Mirabai dadi kari wakal phawi basi stage daga thokanda podium da kakhala kanda feelings coming ba emotional loiba matang yari je kai digi lagon masi sports ki players sing da yam loi mak phawi masi ki je kari puni nungsi ba phorok pade gi masi lai masi isa mak su tho abani hantak da 2017 da pangthokiba world weightlifting championship da aina medal gold medal lawba kanjida aina podium da kaba matam da first ahambada thamoi sida khanghogdaba aidi thajadana aina su medal lawba aduga aina medal lawbugi kaba kansida khangde manungdagi tholakpa haitare kapningba adegi adusu yam nungsiba ma phawre aduga flag india gi flag thangalakpa chingkhalakpa matamdo madudana hen kapningba haitare world gi thakta aigi flag india gi flag se chingkhalakpa mayai de leiraga chingkhalakpa matamda sida hen kapningba thamoi sida nungaiba kapningba loina sure haitare wabagi kapningbadi nate haraubi aduga loisalakpa khoi loisalakpa haitare isagi aim ji kari lebi hoji bol future plan haitare hoji bolta leiba ga thabak ama hoji ai isa thabak masa ma tauri makhata na sana basida kayam na credit tawni aduga future life future plan yung kai pan ba haibasu darkar lakani basi matan kari wakal lebi expectation kari lebi masi hoji isa jo thaba adum tawre aduga sana basu adum sana gi ne haitari hoji mangda august da hoji asian games leire hoji asian games matungda 2020 Tokyo Olympic aigi khwaidigi aina target thamdi Tokyo Olympics da goal lauraga madugi matungda aigi future plan amuk semba na future plan da next khoi family life na tongana di matungda adu phodi family ki wa leitri family plan leitri 2020 Olympics na maga thami haibani isam Sanjita gi karmai lebi masi matang hida ha aigi su samane batare aisu la hande hojik ahanbada Asian Games leire Asian Games ki matangda di Olympic ki kamoloi World Championship haina ma Olympic qualify ma leire se phajana pang phajana hanakte ai tawda ba yate na khalle aduga 2020 ki Olympics di ai yawda ba yate na ai adugi asada ai mayam khoi leibiri be salani bangna target tori basi yum marriage life si gakna te 2020 ki Tokyo Olympics da medal fangaga India ki flag pairaga medal hulaga mayam opiba madu ngaisari haibani loisala pairo lebisda mayam da karma Manipur miyam India ga miyam adu horliba sanori sing na karma message pibini
ꯑꯩꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯑꯩꯅ ꯃꯦꯁꯦꯖ ꯄꯤꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯁꯨ ꯁꯥꯟꯅꯔꯤꯕ ꯑꯩꯈꯣꯏꯗ ꯃꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯃꯌꯥꯝꯒꯤ ꯕꯣꯔ ꯑꯁꯤꯔꯕꯥꯗꯁꯨ ꯄꯥꯝꯖꯩ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯍꯥꯏꯗꯤ ꯕꯣꯔ ꯑꯁꯤꯔꯕꯥꯗꯇꯨꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛꯀ ꯍꯣꯠꯅꯅꯤꯡꯕ ꯐꯥꯎꯔꯒ ꯃꯌꯥꯝꯒꯤ ꯕꯣꯔꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯃꯦꯗꯜ ꯂꯧꯕ ꯉꯝꯖꯔꯛꯄ ꯑꯣꯏꯖꯔꯛꯀꯦ ꯑꯗꯨꯒ ꯍꯧꯔꯛꯂꯤꯕ ꯁꯥꯇ꯭ꯔ ꯅꯍꯥꯔꯣꯟꯁꯤꯡꯁꯤꯗꯁꯨ ꯑꯩꯅ ꯄꯤꯖꯅꯤꯡꯕ ꯃꯦꯁꯦꯖꯇꯤ ꯍꯣꯠꯅꯔꯤꯕ ꯅꯈꯣꯏꯅ ꯁꯥꯇ꯭ꯔꯗ ꯑꯣꯏꯔꯣ ꯁꯥꯟꯅꯕꯗ ꯑꯣꯏꯔꯣ ꯁꯥꯟꯅꯔꯤꯕ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕꯁꯦ ꯀꯟꯅ ꯍꯣꯠꯅꯕꯤꯔꯒ ꯑꯆꯧꯕ ꯃꯤ ꯑꯃ ꯁꯥꯟꯅꯕꯗ ꯑꯣꯏꯔꯒꯅ ꯑꯐꯥꯎꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯀꯟꯅ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯤ Yes, Mirabai message among thabiyu mayamda. ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯅꯤꯄꯨꯔꯁꯤꯗ ꯍꯧꯔꯛꯂꯤꯕ ꯁꯥꯟꯅꯔꯣꯏ ꯂꯥꯏꯔꯤꯛꯇ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯀꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯒ ꯈꯥꯡꯕ ꯀꯟꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤ ꯑꯣꯏꯕ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯦ ꯍꯥꯏꯇꯥꯔꯦ ꯁꯥꯇ꯭ꯔꯒꯤ ꯄ꯭ꯂꯦꯌꯔꯁ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯗ꯭ꯔꯤꯝ ꯑꯃꯃꯝ ꯂꯣꯏꯅ ꯂꯩꯕꯅꯦ ꯃꯗꯨ ꯗ꯭ꯔꯤꯝꯗꯣ ꯑꯩꯈꯣꯏ ꯍꯣꯠꯅꯗ꯭ꯔꯒꯗꯤ ꯐꯪꯗꯦ ꯍꯥꯏꯖꯅꯤꯕ ꯑꯗꯨꯒ ꯐꯦꯃꯤꯂꯤꯒꯤ ꯁꯄꯣꯔꯠ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯦ ꯍꯥꯏꯕ ꯐꯦꯃꯤꯂꯤꯒꯤ ꯁꯄꯣꯔꯠꯁꯨ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯁꯥꯟꯅꯔꯤꯕ ꯄ꯭ꯂꯦꯌꯔꯁ ꯈꯨꯗꯤꯡꯃꯛꯁꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯁꯥꯟꯅꯕꯤꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯁꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯒ ꯍꯛꯆꯥꯡ ꯈꯥꯡꯕ ꯀꯟꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯣꯏ ꯈꯥꯡꯕ ꯀꯟꯁꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯃꯤꯡꯁꯤꯕꯨ ꯍꯦꯟꯅ ꯋꯥꯡꯕ ꯊꯥꯛꯇ ꯄꯨꯈꯠꯅꯕ ꯑꯃꯗꯤ ꯏꯟꯗꯤꯌꯥꯕꯨ ꯍꯦꯟꯅ ꯋꯥꯡꯅ ꯊꯥꯡꯒꯠꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯥꯡꯕ ꯀꯜꯂꯒ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯊꯝꯖꯅꯤꯡꯉꯤ Tasengna ngasigi golden girls Manipurgi imagi mamumloi ani sin haibiri basi hona bakan ba khang bakan da biade sanaba adugo sanariba sanaroi singna su sanaba da mai pana bo hona biu lairik tamni ba adugo tongan ton ba category da lairiba mayam na su Manipur imagi Bharat imagi mingsat purakta ba yade ba wakalo sida kan hona biu haiba wafa masi isalani degi taja bagal lena ngasigi manung hona da isalani akogi 21st Gold Coast Australia da pangtokhiba sigi Commonwealth Games sida gold medal lorlaba isal Mirabai isal Sanjita amadi isal Mirabai lengbi raktuna ngasigi manung hunagi thoramase mafung phan bigdam isal ani bu thagasari loirena tungda tholokpa akogi competition kaya da su Manipur gi amadi Bharat ki mai pakpo oibi haibasi impact news gi maikhe dikisu adugulba wishes to pizza ge loirena ngasigi unadi manung hunagi thoramase matang sai tinjari mien tabiri punang pu amuka na khurumjari